ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯈꯨꯡꯒꯪ ꯑꯃꯗ ꯃꯤꯌꯥꯝꯅ ꯁꯦꯜ ꯄꯥꯏꯕ ꯍꯥꯏꯅ ꯃꯁꯛ ꯈꯪꯅꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯏꯅꯥꯎꯆꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯅꯥꯎꯆꯥ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯅꯣꯏꯔꯝꯃꯤ ꯑꯃꯗꯤ ꯀꯨꯆꯨꯁꯨ ꯌꯥꯝꯅ ꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯜ ꯄꯥꯏꯕꯅꯤꯅ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯗꯦ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯈ꯭ꯔꯕꯤ, ꯀꯨꯆꯨ ꯀꯨꯃꯦꯟ ꯉꯧꯕꯤ, ꯁꯑꯣꯡ ꯁꯥꯗꯥ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯕꯂꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯕꯂꯥ ꯌꯥꯝꯅ ꯂꯥꯏꯔꯕ ꯂꯧꯃꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯖꯔꯛꯇꯕꯅ ꯃꯥꯒꯤ ꯁꯣꯜꯂꯕ ꯃꯄꯥꯕꯨꯡ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗꯕꯅ ꯃꯇꯝ ꯑꯁꯤꯒꯤ ꯐꯖꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯂꯥ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯈꯤꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯦꯟꯖꯥꯎ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯂꯦꯞꯆꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯂꯥꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯏꯅꯥꯎꯆꯥꯒ ꯂꯨꯍꯣꯡꯕꯗꯒꯤꯗꯤ ꯊꯨꯡꯖꯔꯦ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯏꯅꯥꯎꯆꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯛꯄꯗꯒꯤ ꯊꯦꯡꯅꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯅꯤꯡꯊꯤꯔꯕ ꯐꯤꯖꯣꯜ ꯀꯌా ꯑꯁꯤꯅ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯨ ꯊꯛꯀꯠꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯁꯥ ꯑꯗꯨ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯅꯥꯎꯆꯥꯁꯨ ꯕꯂꯥ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯗꯨꯅ ꯃꯥꯕꯨ ꯃꯅꯤꯡꯇꯝꯅ ꯃꯥꯅ ꯆꯥꯅꯤꯡꯕꯇ ꯆꯥ, ꯁꯦꯠꯅꯤꯡꯕꯇ ꯁꯦꯠ ꯃꯅꯤꯡ ꯇꯝꯍꯜꯂꯝꯃꯤ꯫ ꯕꯂꯥ ꯂꯩꯁꯥꯔꯤꯉꯩ ꯊꯕꯛꯇꯅ ꯃꯩ ꯍꯧꯗꯨꯅ ꯃꯁꯥꯗꯨ ꯄꯤꯛꯂꯝꯕ ꯑꯃꯗꯤ ꯀꯪꯂꯝꯕ ꯃꯁꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯅꯤꯅ ꯅꯣꯏꯔꯛꯂꯦ ꯑꯃꯗꯤ ꯏꯅꯥꯎꯆꯥꯒꯤ ꯁꯦꯜꯒꯤ ꯄꯥꯟꯅꯕꯒꯤꯁꯨ ꯃꯥꯅ ꯍꯣꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕꯅꯣ, ꯁꯅꯥ ꯂꯨꯄꯥꯇꯅ ꯌꯣꯝꯂꯕ ꯃꯍꯥꯔꯥꯅꯤꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯃꯥꯡꯉꯩ ꯃꯤꯅ ꯃꯉꯣꯟꯗ লাইꯔꯔꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯛꯈꯤꯕ ꯑꯃꯗꯤ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯁꯦꯜ ꯄꯨꯕ ꯆꯠꯄꯗ ꯉꯥꯡꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯩꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯗ ꯁꯦꯜ ꯄꯨꯕ ꯂꯥꯛꯄꯗ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯣꯏꯅ ꯆꯪꯂꯛꯂꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯖꯩ꯫ ꯅꯣꯡꯃꯗꯤ ꯏꯅꯥꯎꯆꯥ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯃꯈꯛ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯗꯨꯗ ꯏꯅꯥꯎꯆꯥꯁꯨ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯦꯜ ꯐꯅ ꯄꯥꯏꯔꯕꯁꯨ, ꯀꯔꯤꯃꯠꯇ ꯁꯅꯥ ꯂꯨꯄꯥ ꯋꯥꯠꯇ꯭ꯔꯕꯁꯨ ꯇꯨꯡꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯃꯗꯤ ꯂꯩꯍꯧꯗꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯥꯎꯆꯥꯒꯤ ꯑꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯂꯦ꯫ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯥꯎꯆꯥ ꯑꯃꯗꯤ ꯕꯂꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯁꯥ ꯌꯥꯝꯅ ꯐꯅ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯐꯪꯖꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯄꯥꯟ ꯇꯧꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯅꯥꯎꯆꯥ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯥꯎꯆꯥꯁꯨ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯦ꯫ ꯆꯍꯤ 13 ꯐꯥꯔꯦ꯫ ꯄꯥꯈꯪ ꯐꯥꯔꯕꯁꯨ ꯃꯍꯥꯛꯇꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯥ ꯃꯇꯣꯝꯇ ꯌꯥꯎꯖꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯔꯤꯃꯠꯇ ꯊꯤꯅ ꯆꯩꯕ ꯉꯥꯡꯕ ꯇꯧꯔꯝꯗꯦ ꯃꯥꯅ ꯍꯥꯏꯕꯇ ꯌꯥꯏ꯫ ꯑꯃꯗꯤ ꯃꯤ ꯑꯃꯗ ꯀꯔꯝꯕ ꯋꯥꯍꯩꯅ ꯊꯧꯒꯜ ꯎꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯁꯨ ꯀꯔꯤꯃꯠꯇ ꯃꯁꯥꯅ ꯈꯪꯖꯗꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯥꯔꯒꯇ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅꯁꯨ ꯅꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ, ꯌꯥꯝꯅ ꯍꯩ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯥꯒ ꯅꯛꯁꯤꯟꯅꯕꯇ ꯂꯣꯏꯅꯅꯕꯇ ꯍꯣꯠꯅꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯇꯁꯦꯡꯅ ꯃꯥꯒꯤꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯣꯏꯅꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯂꯣꯟꯅ ꯅꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒ ꯂꯣꯏꯅꯔꯕꯗꯤ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯒꯅꯤ ꯑꯃꯗꯤ ꯆꯥꯕ ꯊꯛꯄꯁꯨ ꯈꯔ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯂꯣꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯗꯤ ꯅꯥꯎꯆꯥꯗꯤ ꯋꯥꯈꯜ ꯇꯥꯖꯔꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯄꯨꯔꯥ ꯆꯝꯐꯨꯠꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯏꯅꯥꯎꯆꯥ ꯑꯃꯗꯤ ꯕꯂꯥ ꯊꯕꯛ ꯆꯠꯊꯣꯛꯀꯗꯕ ꯅꯨꯃꯤꯠꯅꯤ꯫ "ꯏꯕꯨꯡꯉꯣ, ꯅꯥꯎꯆꯥ, ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯣ?" ꯅꯥꯎꯆꯥ ꯊꯣꯔꯛꯂꯝꯃꯤ꯫ "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ?" "ꯅꯄꯥꯕꯨꯡꯒ ꯑꯩꯒ ꯊꯕꯛ ꯑꯃꯠꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯀꯨꯏꯔꯛꯀꯗꯕ ꯅꯠꯇꯦ, ꯊꯨꯅ ꯍꯜꯂꯛꯀꯅꯤ꯫ ꯅꯪ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯊꯣꯛꯂꯝꯒꯅꯨꯀꯣ꯫ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ꯫ ꯊꯨꯅ ꯍꯜꯂꯛꯀꯅꯤꯀꯣ." "ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯤ, ꯈꯔ ꯂꯩꯕꯤꯔꯝꯃꯨ." "ꯏꯃꯥꯗꯤ ꯑꯃꯨꯛ ꯆꯪꯂꯛꯄ ꯐꯔꯛ ꯇꯥꯔꯅꯤ꯫ ꯃꯇꯝꯁꯦ ꯊꯦꯡꯂꯦ꯫ ꯑꯗꯨꯅꯅꯦ ꯅꯪ ꯑꯣꯏꯅ ꯊꯣꯛꯂꯒ ꯂꯩꯔꯣ, ꯏꯃꯥ ꯄꯩꯁꯥ ꯄꯤꯔꯒꯦ." ꯕꯂꯥꯅ ꯄꯩꯁꯥ ꯂꯧꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯥꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯗꯨꯀꯥꯟꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯅꯥꯎꯆꯥꯅ ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯆꯠꯈꯤꯕꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯄꯥꯔꯤ ꯑꯃꯗꯤ ꯄꯣꯏꯔꯩꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯟꯅꯔꯝꯃꯤ꯫ "ꯄꯥꯔꯤ, ꯑꯩꯈꯣꯏ ꯑꯅꯤ ꯅꯥꯎꯆꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯁꯤꯔꯥ?" "ꯆꯠꯂꯨꯁꯤꯅꯦ꯫ ꯃꯉꯣꯟꯗ ꯂꯥꯏꯔꯤꯛ ꯈꯔ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯏꯖꯜꯂꯒ ꯆꯠꯂꯨꯔꯁꯦ꯫ ꯑꯁ, ꯃꯥꯅ ꯂꯩꯈ꯭ꯔꯤꯕ ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯦ ꯐꯅꯗꯤ ꯌꯥꯝꯃꯤꯍꯦ꯫ ꯈꯔ ꯀꯗꯔ ꯇꯧꯁꯤꯟꯅꯔꯒ ꯆꯥꯊꯣꯛꯎꯔꯁꯦ." "ꯍꯣꯏ, ꯆꯥꯊꯣꯛꯎꯔꯁꯦ꯫ ꯑꯩꯁꯨꯅꯦ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯕꯅ ꯅꯤꯛꯑꯦ꯫ ꯑꯗꯨꯗꯤ
ꯌꯨꯝꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃꯃꯝ ꯂꯧꯔꯨꯁꯤꯔꯥ? ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯆꯠꯁꯤ꯫ ꯑꯃꯁꯦ ꯃꯕꯨꯛ ꯆꯥꯎꯕꯅꯤꯅ ꯆꯥꯕ ꯌꯥꯝꯅ ꯊꯨꯕꯅꯤ, ꯑꯗꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯄꯅ ꯍꯥꯜꯂꯝꯃꯅꯤ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯐꯥꯎꯕ ꯐꯠ ꯆꯦꯜꯂꯨꯔꯒ ꯂꯥꯏꯔꯤꯛ ꯑꯃꯃꯝ ꯄꯨꯔꯛꯂꯒ ꯅꯥꯎꯆꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯅꯥꯎꯆꯥ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯆꯥꯔꯒ ꯂꯥꯏꯔꯤꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯀꯧꯔꯛꯂꯝꯃꯤ, ꯅꯥꯎꯆꯥ, ꯅꯥꯎꯆꯥ꯫ ꯅꯥꯎꯆꯥ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯩ ꯏꯃꯨꯡꯗ ꯂꯩꯌꯦ, ꯆꯪꯉꯛꯑꯣ ꯏꯇꯥꯎ꯫ ꯄꯥꯔꯤ ꯑꯃꯗꯤ ꯄꯣꯏꯔꯩꯗꯨ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯇꯧꯔꯒ ꯆꯪꯂꯛꯏ, ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯝꯃꯤ꯫ ꯀꯔꯤ ꯂꯩꯔꯒꯦ ꯏꯇꯥꯎ, ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯏꯁꯤꯕꯣ? ꯁꯨꯝꯗꯧꯕꯅꯤ, ꯉꯔꯥꯡ ꯑꯣꯖꯥꯒꯤ ꯇꯥꯛꯄꯗꯣ ꯑꯩ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦꯕ, ꯑꯗꯨꯒꯤ ꯅꯪꯉꯣꯟꯗ ꯈꯔ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯍꯣꯏ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯗꯤ ꯅꯣꯏꯅ ꯈꯪꯗꯕꯗꯣ ꯍꯥꯏꯔꯛꯑꯣ, ꯑꯩ ꯇꯥꯛꯄꯤꯔꯒꯦ꯫ ꯄꯥꯔꯤ ꯑꯃꯗꯤ ꯄꯣꯏꯔꯩꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯗꯕ ꯄꯥꯔꯥꯁꯤꯡ ꯑꯗꯨ ꯁꯥꯁꯤꯟꯅꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯛꯄ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯆꯥꯄꯣꯠ ꯑꯗꯨ ꯈꯣꯛꯇꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯔꯤ ꯑꯃꯗꯤ ꯄꯣꯏꯔꯩ ꯋꯥꯈꯜ ꯁꯥꯒꯠꯆꯔꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯤꯔꯛꯑꯗꯤ ꯐꯅꯤꯗ꯫ ꯄꯥꯔꯤꯅ ꯑꯃꯨꯛ ꯈꯜꯂꯝꯃꯤ, ꯅꯥꯎꯆꯥꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯕ ꯃꯔꯨꯞꯇꯤ ꯑꯩꯅꯤ, ꯄꯣꯏꯔꯩꯗꯒꯤꯁꯨ ꯑꯩꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯕꯅꯤ, ꯑꯆꯥꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯤꯔꯛꯀꯗꯧꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯅꯥꯎꯆꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ, ꯃꯥꯅ ꯊꯣꯛꯄ ꯑꯆꯥꯄꯣꯠ ꯑꯗꯨ ꯈꯣꯛꯇꯣꯛꯂꯒ ꯃꯌꯥꯗ ꯎꯝꯁꯤꯟꯗꯨꯅ ꯑꯗꯨꯝ ꯆꯥꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯪꯗꯕꯗꯨ ꯇꯥꯛꯄꯤ, ꯑꯃꯨꯛ ꯇꯥꯛꯏ, ꯑꯃꯨꯛ ꯑꯆꯥꯄꯣꯠꯇꯨ ꯂꯧꯈꯠꯂꯒ ꯆꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯇꯤꯟ ꯌꯣꯠꯄꯒꯤ ꯃꯈꯣꯜ ꯇꯥꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯁꯤꯟꯅꯕ ꯁꯥꯔꯒ ꯃꯇꯤꯟ ꯑꯗꯨ ꯌꯣꯠꯁꯤꯜꯂꯝꯃꯤ꯫ ꯄꯥꯔꯤ ꯁꯨꯛꯇꯣꯛꯂꯒ ꯅꯥꯎꯆꯥꯗ ꯌꯦꯡꯂꯛꯂꯒ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ, ꯃꯁꯤꯒꯤ ꯄꯨꯛꯆꯥꯎꯁꯦ ꯀꯔꯤꯃꯠꯇ ꯆꯥꯁꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯇꯦ, ꯃꯇꯣꯝꯇ ꯍꯦꯛ ꯆꯥꯏꯃꯤ, ꯁꯣꯝꯗꯅ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯀꯥꯟꯁꯤꯗ꯫ ꯄꯣꯏꯔꯩꯁꯨ ꯑꯃꯨꯛ ꯃꯇꯣꯝꯇ ꯈꯜꯂꯝꯃꯤ, ꯑꯁ ꯀꯔꯤꯃꯤꯅꯣ ꯁꯤꯕꯣ, ꯑꯆꯥꯄꯣꯠꯁꯦ ꯆꯥꯅꯤꯡꯕꯒꯤ ꯅꯃꯥꯗ ꯂꯥꯏꯔꯤꯛ ꯇꯥꯛꯍꯟꯕ ꯁꯥꯁꯤꯟꯅꯔꯒ ꯂꯥꯛꯑꯒ ꯀꯔꯤꯝꯇꯒ ꯍꯥꯏꯔꯛꯇꯦꯃꯤ꯫ ꯁꯥꯎꯅꯤꯡꯉꯛꯇꯅ ꯃꯈꯣꯡ ꯃꯈꯨꯠ ꯑꯁꯤ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯒꯅꯦ ꯂꯣꯏꯅ ꯍꯦꯛ ꯆꯥꯊꯣꯛꯀꯅꯤꯁꯦ꯫ ꯄꯥꯔꯤ ꯑꯃꯗꯤ ꯄꯣꯏꯔꯩꯗꯨ ꯃꯨꯟꯅ ꯌꯦꯡꯅꯩ, ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯏꯪꯒꯤꯠ ꯇꯧꯅꯩ꯫ ꯑꯃꯅ ꯅꯪ ꯍꯥꯏꯌꯨ, ꯑꯃꯅ ꯅꯪ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯏꯟꯅꯔꯝꯃꯤ꯫ ꯅꯥꯎꯆꯥ ꯌꯦꯡꯈꯠꯂꯛꯂꯝꯃꯤ, ꯀꯔꯤ ꯇꯧꯔꯤ ꯏꯇꯥꯎꯁꯥ? ꯇꯥꯂꯛ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯕꯂꯥ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯄꯥꯔꯤ, ꯄꯣꯏꯔꯩ, ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯂꯝꯂꯤꯕ꯭ꯔꯣ? ꯄꯣꯏꯔꯩ ꯑꯃꯗꯤ ꯄꯥꯔꯤꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯏꯃꯥ꯫ ꯄꯥꯊꯣꯛꯑꯣ ꯄꯥꯊꯣꯛꯑꯣ ꯂꯥꯏꯔꯤꯛꯇꯣ, ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯆꯥꯄꯣꯠꯀ ꯑꯝꯇ ꯆꯥꯗ꯭ꯔꯕꯔꯣ? ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯄꯥꯔꯤꯅ ꯍꯥꯏꯔꯛꯏ, ꯆꯥꯗꯦꯗ, ꯈꯔ ꯆꯥꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ? ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯃꯠꯇ ꯄꯤꯖꯗ꯭ꯔꯕꯔꯣ? ꯃꯣꯏꯅ ꯆꯥꯅꯤꯡꯉꯤꯁꯨ ꯍꯥꯏꯔꯛꯇꯅ ꯑꯩꯅ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ? ꯏꯍꯦ, ꯃꯁꯤꯗꯤ꯫ ꯐꯔꯦ ꯐꯔꯦ, ꯈꯔ ꯆꯥꯃꯤꯟꯅꯔꯣ, ꯏꯃꯥꯁꯨꯅꯦ ꯐꯤꯔꯣꯜꯒ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯂꯤꯈꯤꯒꯦ, ꯆꯥꯒ ꯂꯣꯟꯕꯤꯔꯛꯀꯦꯀꯣ, ꯂꯥꯏꯔꯤꯛꯇꯣ ꯄꯥꯊꯣꯛꯑꯝꯃꯣ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯕꯂꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯅꯥꯎꯆꯥꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯗꯤ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯆꯥꯅꯤꯡꯂꯝꯃꯣꯏ ꯈꯟꯗꯨꯅ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕꯅꯤ꯫ ꯄꯥꯔꯤꯅ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯁ ꯉꯁꯥꯏꯅ ꯄꯣꯏꯔꯩꯅꯕꯨꯗꯤ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯛꯂꯕꯅꯤꯗ, ꯃꯥꯅ ꯍꯥꯏꯕ ꯉꯝꯗꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯣꯅ ꯇꯛꯂꯤꯕꯅꯤ, ꯑꯩꯕꯨꯗꯤ ꯀꯌꯥ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦꯗ꯫ ꯄꯣꯏꯔꯩ ꯄꯥꯔꯤꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯣ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯇꯛꯁꯤꯜꯂꯤꯕꯅꯤꯅ ꯅꯪꯗꯤ ꯀꯌꯥ ꯆꯥꯅꯤꯡꯕ ꯄꯣꯛꯇꯕꯅꯤꯅꯅꯦ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯔꯣ꯫ ꯅꯥꯎꯆꯥ, ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯊꯣꯛꯑꯁꯦ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯄꯣꯏꯔꯩꯅ ꯑꯆꯥꯄꯣꯠ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯊꯝꯂꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯆꯥꯅꯤꯡꯕꯅꯗꯤ ꯉꯥꯎꯔꯕꯅꯤ, ꯃꯍꯥꯛ ꯏꯀꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯍꯟꯗꯛꯇꯤ ꯐꯣꯡꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯁꯨ ꯆꯥꯅꯤꯡꯉꯤ, ꯀꯗꯥꯏ, ꯁꯣꯝꯅ ꯊꯥꯡꯗꯣꯔꯛꯑꯣ꯫ ꯄꯣꯏꯔꯩ ꯄꯥꯔꯤꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯑꯃꯨꯛ ꯄꯩꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯅꯥꯎꯆꯥꯗꯤ ꯀꯔꯤꯃꯠꯇ ꯌꯦꯡꯈꯠꯂꯨꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯏꯔꯤꯛ パꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯁꯦ ꯐꯖꯅ ꯏꯀꯥꯏꯕ ꯄꯤꯔꯤꯅꯤꯀꯣ, ꯑꯗꯨꯒ ꯅꯁꯥꯁꯨ ꯏꯀꯥꯏꯕ ꯅꯪꯖꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ, ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯆꯥꯕ ꯐꯪꯈꯤꯗ꯭ꯔꯣ? ꯍꯣꯏ ꯌꯥꯔꯦ, ꯈꯪꯒꯅꯤ, ꯃꯊꯪꯗꯅ ꯑꯃꯨꯛ ꯅꯪꯅ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯖꯤꯟꯒꯤꯕ꯫ ꯃꯇꯨꯡꯗꯗꯤ ꯑꯩꯗꯤ ꯆꯠꯆꯔꯔꯣꯏ, ꯑꯩꯗꯤ ꯌꯥꯎꯖꯔꯔꯣꯏ꯫ ꯇꯥꯂꯛ ꯑꯗꯨꯗ ꯅꯥꯎꯆꯥ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯊꯨꯞꯆꯤꯟꯕꯗ ꯄꯥꯔꯤꯒꯤ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯃꯨꯛ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯕꯁꯨ ꯃꯥꯜꯂꯤ꯫ ꯆꯠꯈꯤꯕ ꯀꯨꯏꯗ꯭ꯔꯤ, ꯑꯩ ꯇꯥꯟꯅꯔꯒ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦ꯫ ꯅꯥꯎꯆꯥꯗꯨ ꯐꯠ ꯐꯠ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯥꯗꯨ ꯏꯔꯨꯝ ꯂꯨꯝꯈꯩ ꯆꯦꯜꯂꯛꯏ꯫ ꯁꯣꯝꯗ ꯑꯅꯤꯗꯨꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯂꯝꯃꯤ꯫ ꯅꯥꯎꯆꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯕु ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯍꯥꯏꯔꯛꯏ,
Madugi pukchau nupado onthoknasu noikreda. Poireina aidi mana ngasai lairika taksilakpodo nokpada sirabani. Makhajai adunaga noibaga mayada achapoka charaga takpodo. Haigattana noire he madi. Mabu karimada ikaibaga phawda jala. Hoida mapasu mangai pura samugi phibamni. Aidi magi dauna noijadoi sarukne piaga leijagi. Mase phanayamna nushirabasu nushibadi sadaba yadabani. Mangondagi kanaba kharadi lawdaba yaroi. Adugibu kaisu khalunu. Aina haibada phat yarakani madi. Akhoi ani natana maga punbinaba kanabu leigine. Mahi tampham sangda phawba kanamta leitadana akhoi ani na magi manakta changbiridudi. Ha nongmada chak pukham kayadi chaba jano khangdi. Madugi pukchawdo masadu suleng ngamdirba khangdi. Chelaga lakpoduni aina yam oningise. Makhoi ani na yamna ositana nauchagi maramda ngangang chatlami. Naucha mana yamna thajaba nungsiba marup ani duna magi maphamda khanbiramliba wakhal sing aduna mahak yamna nungaijaramde. Makhoi ani na sanariba wa aduda amuk mana yesaluba pamdre khanduna mayum maikai amuk panglaklami. Mayumda hek yawbaga phamphamda phamtharaduna mahak makhol hauna kaplaklami. Machanupagi khonjaladu tarabada mama amadi mapabung ani du thoraklami. Bala machanupagi manakta phamduna makokta nanthabiduna hairei. Imagi bungo ichabu kari tawrage hayuse nana kapibasibu karigino. Kanana kari hairaage ba. Mapabung inauchana hairei. Naucha kari tawrage hayuse nangna sumna tawraga akhoina karamna nungaidoino. Ima pabung aise mina yam noi saksu thi haina lakni. Aidi na hangai khangdi. Pariga poirega nasu aibu yamna tugucharaga leiram. Aidi ipang kana su leitre. Kanana ichabu thi haiba. Ha phajai makhoina nangondagi kari hendana moina laknaribano. Lairik haira ichana heli. Sel soi khoina pai bi heli. Henda henjalaklabadine phugaiga dabani. Makhoina hekta lakchaba yaba nate ichada. Ibungo madugi damakta kari su wagana. Moina hainingba khaningba khanjasan. Nangna da kari su tawbiruno. Khangani. Ngasidi sel puba lakisano. Ai kanano haibase masak munna khanghanba taridana. Tawgadabani. Makhoina icha asibu kaphalibase makhoine ngasidagi selga amata puhaloi. Nauchana phugawgalaga hairei. Ima pabong ai ngasidagi chakamda charoi. Ai iyang kanghalani. Ai mapan thokpa yam ikai. Marupsingnasu aibu uraga yamna hainadabagi mawong amagumna tawi. Naucha nungaitana magi kada changkhirami mama amadi mapabung makhoi anido machanupagi khanbada matha sarami. Nupi kamdogani tawrisidi. Magi ningaya sidi karino akhoina tawgadoribasibo. Ichasu matomtani. Karigumba mana phatanungda thoklabadi aidi hingadaba mandre. Aisune kok ama ngauri. Amukta mabu wakhal tahanse. Nangnamda chatlagane fajana haibiruju. Natrabadi angang ase mangba tari. Bala machanupagi kada changkhirami. Naucha nangna iyang kangtaninge haibado ima pamba yama takpiraki. Naucha harauna mamagi wa aduda yenglai. Ahayo ima kari pambaino. Ayung anda hawgalagane lambi asida hangat handa chenbisan. Numit khadanida adum kangthaba hawraani. Hoi ima ojana sularikta adumnadi hai. Ngantana hawgalaga chenbisana base hakchang supai kuchu kumensu sengtu e hai. Chumi chumi. Adudi hayengdagi oina hawrasiko adugane chakti chadaba yade. Chak chara helabadi nangna sa ado sontharakani saksu thijalakadoribani. Hoi ima Bala sor sangna hontharaga machagi ka adudagi thoraklami. Mathangi numitta naucha mama amadi mapabung hawgatringaida mananganda hawgatuna lambida chenba hawraklami. Asum chelakpada umang amakhakta thunglami. Madi amukta phawba umang aduda chatlukhidri mama amadi mapabung su thabak chinbana nongmuta pubide. Umang adu yengna chelami haifetang arangba amakhak urami madu ubada mahak chap lepi. Naucha umang aduda changsira changloisira haina mathanda khalami. Mahaw khangningman khraduna umang aduda kakhalaklammi. Asum arangba adu mathakta koi pai duna chatli. Una amagumna haina humna pairami. Naucha su sum inaraklami. Leptana lakpana ching adugi aroiba matona du yauri. Matona dugi makhada lokha awangba amakhak leirami. Madugi matai waida napi yanthaphamda hairiba arangba posak adu panduna leirami. Naucha posak adu ubada makhut aduna thengningbana sokningbana ngaurami. Madudagi mahak makhut adu tapna lamthaduna posak adu launanaba haiduna hotnarami.
ꯈꯖꯤꯛꯇꯪꯗꯤ ꯉꯥꯏꯁꯤꯜꯂꯛꯂꯦ ꯈꯖꯤꯛ ꯈꯖꯤꯛ ꯆꯠꯊꯔꯛꯄꯅ ꯅꯥꯎꯆꯥ ꯑꯗꯨ ꯁꯣꯏꯈꯤꯕꯗꯒꯤ ꯂꯣꯈꯥ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ ꯃꯥꯅ ꯂꯣꯈꯥ ꯑꯗꯨꯗ ꯇꯥꯁꯤꯟꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯨꯟꯅ ꯇꯥꯈ꯭ꯔꯦ ꯅꯥꯎꯆꯥ ꯀꯤꯕꯅ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯃꯤ ꯎꯔꯤꯕ ꯊꯦꯡꯅꯔꯤꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯀꯨꯝꯅ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ ꯍꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯑꯣꯡꯕꯨꯗꯤ ꯍꯥꯏꯐꯦꯠ ꯂꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨꯆꯨ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯤꯒꯣꯛ ꯃꯆꯨ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯀꯤꯕꯅ ꯅꯤꯛꯈ꯭ꯔꯦ ꯃꯊꯟꯇ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯖꯔꯝꯃꯤ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯕꯣ ꯑꯩ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯗ ꯍꯟꯕ ꯌꯥꯒꯗꯧꯔꯤꯕꯅꯣ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯅꯕ ꯅꯠꯇꯦ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯑꯁꯨꯝꯅ ꯃꯍꯥꯛ ꯋꯥꯈꯜ ꯆꯃꯝꯅꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯈꯛ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯦ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ ꯅꯨꯄꯥ ꯑꯃꯅꯁꯨ ꯑꯃꯨꯛ ꯃꯁꯤꯒꯤ ꯃꯤ ꯑꯁꯤꯗꯤ ꯑꯃꯨꯛꯇ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯁꯨ ꯎꯈꯤꯗ꯭ꯔꯦ ꯀꯥꯟꯅꯗꯦ ꯃꯁꯦ ꯍꯨꯔꯥꯟꯕꯔ ꯀꯩꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯄꯨꯅꯅꯕ ꯇꯧꯁꯤ ꯅꯥꯎꯆꯥ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯅꯪꯍꯧꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯥꯕꯨ ꯃꯈꯨꯠ ꯅꯥꯀꯟ ꯅꯥꯀꯟ ꯄꯥꯏꯔꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯁꯣꯝꯗ ꯈꯨꯂꯥꯛꯄ ꯉꯥꯟꯕ ꯃꯊꯥ ꯁꯥꯕꯒꯨꯝꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯂꯩꯔꯝꯃꯤ ꯈꯨꯂꯥꯛꯄ ꯌꯦꯡꯕꯤꯌꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯦ ꯃꯍꯥꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯁꯪ ꯃꯅꯥꯛꯇ ꯃꯊꯟꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯝꯗꯧꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯩꯅ ꯎꯃꯪ ꯑꯃ ꯁꯨꯝ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯎꯃꯪ ꯑꯗꯨꯗ ꯑꯔꯪꯕ ꯑꯃꯈꯛ ꯎꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯅꯖꯔꯛꯄꯅꯤ ꯑꯗꯨꯒ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯎꯃꯪ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯣꯟ ꯑꯗꯨ ꯐꯥꯎꯕ ꯄꯨꯔꯛꯈꯤ ꯃꯗꯨꯒ ꯃꯈꯥꯗ ꯂꯣꯈꯥ ꯑꯃ ꯂꯩ ꯃꯗꯨꯗ ꯑꯩ ꯇꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯔꯤꯕ ꯑꯁꯤꯅꯤ ꯈꯨꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯉꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯑꯔꯪꯕ ꯄꯣꯠꯁꯛ ꯍꯥꯏꯕ ꯀꯗꯥꯏꯅꯣ ꯅꯍꯥꯛꯄꯨ ꯃꯗꯨꯕꯨ ꯄꯨꯔꯛꯄ꯭ꯔꯥ ꯄꯨꯖꯔꯛꯏ ꯑꯩꯅ ꯉꯁꯥꯏ ꯇꯥꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯝꯂꯒꯅꯤ ꯈꯨꯂꯥꯛꯄ ꯉꯥꯟꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯅꯈꯣꯏ ꯑꯅꯤ ꯇꯥꯔꯕ꯭ꯔꯥ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯅꯥꯎꯆꯥꯅ ꯍꯪꯂꯛꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯈꯨꯂꯥꯛꯄꯅ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯅꯤꯛꯅ ꯊꯤꯕꯤꯔꯤꯕ ꯃꯗꯨꯒꯤ ꯄꯣꯠꯁꯛ ꯑꯗꯣ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅꯤ ꯃꯗꯣ ꯑꯩꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤꯅꯤ ꯃꯇꯝ ꯑꯃꯗ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕ ꯑꯃꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯄꯨꯈꯤꯕꯅꯤ ꯃꯥꯅ ꯎꯃꯪ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯁꯥꯟꯅꯗꯨꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯑꯩꯁꯨ ꯑꯁꯨꯝꯅ ꯂꯩꯔꯝꯕ ꯅꯠꯇꯦ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯒꯨꯝꯕ ꯑꯃꯅꯤ ꯑꯩꯒꯤ ꯁꯛꯇꯝ ꯀꯨꯆꯨ ꯑꯁꯨꯝꯅ ꯑꯣꯏꯔꯝꯕ ꯅꯠꯇꯦ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯑꯩꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯣꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯗꯤ ꯄꯣꯠꯁꯛ ꯑꯗꯣ ꯈꯨꯂꯥꯛꯄꯅ ꯂꯧꯕ ꯇꯥꯔꯒꯗꯤ ꯄꯨꯝꯅꯃꯛ ꯑꯑꯣꯟꯕ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯈꯛꯇꯤ ꯂꯩ ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯀꯣꯛꯍꯟꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯅꯥꯎꯆꯥ ꯈꯨꯂꯥꯛꯄ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯈꯨꯂꯥꯛꯄ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯑꯩꯅ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩ ꯃꯥꯒꯤꯗꯃꯛ ꯈꯟꯕꯗ ꯑꯩꯅ ꯋꯥꯔꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯥꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇꯦ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤ ꯈꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯊꯣꯛꯂꯨꯒꯗꯕ ꯅꯥꯎꯆꯥ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯀꯔꯤꯃꯇ ꯋꯥꯈꯜ ꯂꯩꯇꯦ ꯑꯃꯗꯤ ꯃꯍꯥꯛꯇꯤ ꯏꯄꯪ ꯄꯪꯖꯕ ꯄꯥꯈꯪꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯁꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯔꯛꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯈꯨꯂꯥꯛꯄ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯈꯨꯂꯥꯛꯄ ꯑꯩ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯇꯪꯗꯤ ꯅꯍꯥꯛ ꯅꯪꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯂꯩꯔꯕ ꯄꯣꯠꯁꯛ ꯑꯗꯨ ꯐꯪꯂꯕ ꯃꯇꯝꯗ ꯄꯤꯅꯕꯤꯌꯨ ꯈꯨꯂꯥꯛꯄꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯉꯛꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯉꯝꯒꯅꯤ ꯌꯥꯒꯅꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯄꯤꯌꯨ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯄꯤꯕ ꯉꯝꯒꯅꯤ ꯇꯥꯂꯛ ꯑꯗꯨꯗ ꯑꯃꯨꯛ ꯈꯨꯂꯥꯛꯄ ꯉꯥꯟꯕꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯆꯠꯈꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯄꯣꯠꯁꯛ ꯑꯗꯨ ꯄꯨꯔꯛꯂꯒ ꯂꯥꯛꯂꯝꯃꯤ ꯄꯣꯠꯁꯛ ꯑꯗꯨꯁꯨ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯅꯤꯡꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯈꯨꯂꯥꯛꯄ ꯉꯥꯟꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯉꯁꯥꯏ ꯃꯈꯩ ꯃꯆꯨ ꯃꯃꯦꯟ ꯊꯣꯛꯂꯝꯗꯕ ꯑꯀꯣꯏꯕꯗꯨ ꯄꯨꯡꯉꯥꯟ ꯉꯥꯟꯈ꯭ꯔꯦ ꯑꯃꯗꯤ ꯉꯁꯥꯏ ꯃꯈꯩ ꯍꯤꯒꯣꯛ ꯃꯆꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯨꯆꯨꯒꯨꯝꯅ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯦ ꯅꯥꯎꯆꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯅꯪꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯀꯌꯥꯗꯤ ꯀꯨꯏꯔꯦ
ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯁꯤꯗ ꯍꯤꯡꯂꯛꯂꯤꯕꯁꯦ? ꯅꯪꯅ ꯃꯌꯥꯝꯗꯒꯤ ꯏꯇꯣꯡ ꯇꯣꯉꯥꯟꯅ ꯂꯥꯛꯄ ꯑꯗꯨꯗ ꯅꯍꯥꯛꯄꯨ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯨꯔꯦ꯫ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯃꯔꯨꯞꯁꯤꯡ꯫ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥ ꯃꯆꯥ, ꯍꯧꯖꯤꯛꯇꯤ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯀꯔꯤꯅꯣ? ꯑꯩꯅ ꯄꯤꯔꯒꯅꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨꯃꯗꯤ ꯉꯥꯛꯀꯗꯕꯅꯤ꯫ ꯉꯥꯛꯆꯒꯅꯤ꯫ ꯑꯩꯅ ꯄꯥꯝꯖꯔꯤꯕ, ꯅꯤꯡꯖꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯣꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯏꯌꯥꯡ ꯀꯪꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯑꯃꯕꯨ ꯑꯣꯜꯍꯟꯕꯤꯌꯨ꯫ ꯅꯨꯄꯤ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯁꯕꯥꯟ ꯑꯁꯤ ꯄꯥꯝꯕ ꯌꯥꯅꯤꯡꯂꯣꯏ꯫ ꯑꯩꯒꯤ ꯃꯔꯨꯞꯅ ꯐꯥꯎꯕ ꯑꯩꯕꯨ ꯍꯪꯒꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯁꯛꯂꯣꯟ ꯑꯁꯤꯅ ꯑꯣꯜꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯈꯨꯂꯥꯛꯄꯒꯤ ꯏꯆꯥꯅꯨꯄꯤꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯀꯅꯤ ꯊꯥꯖꯩ꯫ ꯐꯔꯦ, ꯅꯪꯅꯕꯨ ꯃꯗꯨ ꯊꯥꯖꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯣ ꯊꯨꯡꯍꯟꯕꯤꯔꯒꯦ꯫ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯇꯧꯗꯨꯅ ꯅꯥꯎꯆꯥꯕꯨ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ, ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯕꯥꯟ ꯂꯧꯈ꯭ꯔꯦ꯫ ꯈꯨꯂꯥꯛꯄ, ꯏꯆꯥꯅꯨꯄꯤꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯩ ꯑꯃꯨꯛꯇ ꯎꯅꯖꯒꯦ꯫ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯅꯥꯎꯆꯥꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯀꯥ ꯑꯁꯤꯗ ꯃꯥꯕꯨ ꯐꯖꯅ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯕꯤꯌꯨ꯫ ꯈꯨꯂꯥꯛꯄ ꯋꯥꯁꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯅꯥꯎꯆꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯂꯦ꯫ ꯋꯥꯈꯜ ꯆꯣꯏꯔꯕꯤꯒꯨꯝꯅ ꯅꯨꯄꯤ ꯑꯗꯨ ꯃꯊꯟꯇ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯐꯝꯂꯤꯕ ꯑꯗꯨꯁꯨ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯃꯈꯨꯔꯨ ꯑꯗꯨꯅ ꯉꯥꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯎꯆꯥ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯅꯨꯄꯤ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯂꯩꯈꯤꯗ꯭ꯔꯦ, ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯊꯑꯣꯏꯕꯤꯗꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ, ꯁꯒꯦꯟꯕꯤ, ꯑꯩꯒꯤ ꯅꯨꯡꯁꯤ ꯊꯣꯏꯔꯕꯤ, ꯀꯔꯤꯒꯤ ꯋꯥꯈꯜ ꯋꯥꯔꯤꯕꯅꯣ? ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯃꯄꯨ ꯑꯗꯣ ꯑꯩꯅ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯅꯥꯎꯆꯥꯁꯨ ꯈꯪꯍꯧꯗꯦ ꯅꯨꯄꯤ ꯑꯗꯨꯅ ꯇꯊꯛꯅ ꯌꯦꯡꯈꯠꯂꯛꯄ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯤꯍꯨꯜ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯅꯨꯄꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ꯫ ꯃꯥꯒꯤ ꯃꯤꯅꯣꯛ ꯑꯗꯨꯗ ꯃꯥꯁꯨ ꯅꯨꯄꯥ ꯊꯣꯛꯂꯝꯕ ꯑꯗꯨꯁꯨ ꯄꯪꯊꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤ ꯈꯛꯇꯃꯛ ꯂꯥꯛꯂꯒ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯤꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯅꯥꯎꯆꯥ ꯉꯥꯏꯍꯥꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨꯗ ꯋꯥꯈꯜ ꯃꯥꯡꯂꯨꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯠꯇꯦ, ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗꯒꯤꯅꯤ꯫ ꯁꯣꯏꯕꯗꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨ ꯃꯍꯥꯛꯅ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯁꯨꯝꯅ ꯊꯦꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯕꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯦꯡꯅꯍꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯔꯥꯎꯅ, ꯇꯁꯦꯡꯅ ꯅꯍꯥꯛ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯂꯗ꯭ꯔꯥ? ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯊꯝꯖꯒꯅꯤ꯫ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯣꯡꯂꯔꯣꯏꯗꯕ ꯐꯤꯔꯦꯞ ꯑꯁꯦ ꯂꯧꯔꯕꯅꯤ꯫ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯒꯅꯤ꯫ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯣꯔ ꯑꯗꯨ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯅꯥꯎꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯅ ꯌꯦꯡꯅꯩ꯫ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯅꯥꯎꯆꯥ ꯇꯉꯥꯏ ꯐꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥꯟꯕꯁꯨ ꯅꯥꯎꯆꯥꯕꯨ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯥꯎꯆꯥ, ꯅꯪꯗꯤ ꯀꯝꯗꯧꯕ? ꯀꯔꯝ ꯀꯥꯟꯗ ꯅꯪꯒꯤ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ? ꯅꯥꯎꯆꯥꯅ, ꯈꯨꯂꯥꯛꯄ, ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯂꯒꯦ꯫ ꯑꯩ ꯃꯥꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯈꯤꯒꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯁꯥꯔꯦꯞ ꯐꯥꯗ꯭ꯔꯤ, ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯝꯁꯨ ꯋꯥꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯩ ꯇꯣꯏꯅ ꯅꯈꯣꯏꯕꯨ ꯎꯅꯕ ꯂꯥꯛꯀꯅꯤ꯫ ꯍꯌꯦꯡꯁꯦ ꯆꯠꯂꯝꯗꯥꯏꯗ ꯃꯥꯒꯤ ꯃꯐꯝꯗ ꯑꯩ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯝꯃꯒꯦ, ꯃꯥꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯋꯥꯖꯗꯅꯕ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡ, ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯥꯎꯆꯥꯅ ꯐꯖꯅ ꯂꯥꯏꯖꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯆꯠꯂꯨꯔꯣ, ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯕꯨꯗꯤ ꯎꯅꯕ ꯂꯥꯛꯑꯣ꯫ ꯂꯥꯛꯀꯅꯤ, ꯀꯔꯤꯒꯤ ꯂꯥꯛꯇꯅꯤ? ꯅꯣꯡꯃꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯄꯨꯔꯒꯗꯕꯅꯤ ꯑꯩꯒꯤ ꯌꯨꯝꯗ꯫ ꯂꯥꯏꯖ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯥꯎꯆꯥꯁꯨ ꯏꯄꯪ ꯄꯪꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯍꯤꯡꯖꯔꯝꯕ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯏꯄꯪ ꯄꯪꯖꯕ ꯂꯥꯏꯖꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯈꯜ ꯇꯥꯕ ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯅꯥꯎꯆꯥꯕꯨ ꯑꯃꯨꯛ ꯃꯥꯒꯤ ꯎꯃꯪ ꯑꯗꯨꯗ ꯊꯥꯕꯤꯔꯝꯃꯤ꯫ ꯅꯥꯎꯆꯥ ꯎꯃꯪ ꯑꯗꯨꯗ ꯊꯨꯡꯕꯒ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯇꯨꯝꯕ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯏ꯫ ꯃꯊꯟꯇ ꯈꯟꯖꯩ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯉꯔꯥꯡꯅ ꯑꯍꯤꯡ ꯑꯃ ꯂꯦꯛꯂꯨꯔꯒ ꯁꯤꯗꯅ ꯑꯃꯨꯛ ꯀꯔꯤꯁꯨ ꯍꯣꯡꯂꯝꯗ꯭ꯔꯤ꯫ ꯐꯩꯗ, ꯁꯤꯅ ꯑꯗꯨꯝ ꯐꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯔꯪ ꯇꯔꯪ ꯍꯧꯒꯠꯂꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯁꯕꯥꯟ ꯌꯥꯝꯅ ꯆꯨꯝꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯋꯥꯏ ꯁꯤꯠ ꯁꯦꯡꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯕꯂꯥꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯍꯦ ꯍꯨꯔꯥꯟꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯄꯨ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯤꯉꯩꯗ ꯆꯪꯂꯛꯂꯤꯕꯁꯦ? ꯋꯥꯗꯨꯗ ꯅꯥꯎꯆꯥꯗꯤ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯒ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯥꯅ ꯑꯣꯟꯊꯣꯔꯛꯄꯒ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯑꯅꯤꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯑꯩꯅꯤ꯫
ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯥ ꯅꯥꯎꯆꯥꯗꯨꯅꯤ ꯑꯩꯕꯨ ꯈꯪꯖꯕ꯭ꯔꯣ? ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯆꯃꯝꯅꯔꯝꯃꯤ ꯄꯨꯝꯅꯃꯛ ꯅꯥꯎꯆꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯛꯂꯗꯨꯅ ꯀꯣꯛꯍꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯨꯡꯂꯝꯃꯤ ꯑꯁꯨꯝꯅ ꯅꯥꯎꯆꯥꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯩ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯇꯝ ꯈꯔꯗꯤ ꯂꯥꯏꯖꯕꯨ ꯎꯅꯕ ꯆꯠꯂꯝꯗꯦ ꯂꯥꯏꯖꯁꯨ ꯃꯥꯕꯨ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯆꯍꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯏꯊꯥ ꯊꯥꯖꯗꯅ ꯅꯥꯎꯆꯥ ꯐꯖꯔꯕ ꯂꯩ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯥꯏꯖꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯁꯨ ꯍꯧꯗꯣꯛꯂꯝꯃꯤ ꯂꯥꯏꯖꯁꯨ ꯄꯥꯎ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯥꯎꯆꯥꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯀꯔꯤ ꯑꯃꯠꯇ ꯑꯊꯤꯡꯕ ꯄꯤꯗꯦ ꯃꯆꯥꯅꯨꯄꯥꯅꯕꯨ ꯍꯔꯥꯎꯖꯔꯕꯗꯤ ꯅꯨꯡꯉꯥꯏꯖꯔꯕꯗꯤ ꯈꯟꯗꯨꯅ ꯄꯨꯝꯅꯃꯛ ꯄꯦꯟꯊꯣꯛꯂꯝꯃꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯄꯦꯟꯊꯣꯛꯄ ꯇꯝꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯧꯔꯦ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯈ꯭ꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯤ ꯅꯨꯄꯥ ꯌꯥꯎꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ